ꯑꯍꯥꯟꯕꯗ ꯃꯔꯨꯑꯣꯏꯕ ꯄꯥꯎ ꯃꯅꯤꯄꯨꯔꯒꯤ ꯆꯤꯐ ꯃꯤꯅꯤꯁꯇꯔ ꯑꯣꯏꯔꯝꯕ 𝐃𝐄𝐲ꯒꯤ ꯃꯄꯣꯛ ꯅꯨꯃꯤꯠꯀ ꯃꯔꯤ ꯂꯩꯅꯅ 𝐃𝐄𝐲 ꯇ꯭ꯔꯁꯠꯅ ꯔꯤꯂꯤꯐ ꯀꯦꯝꯞꯇ ꯇꯦꯡꯕꯥꯡꯒꯤ ꯄꯣꯠꯂꯝꯁꯤꯡ ꯌꯦꯟꯊꯣꯛꯈ꯭ꯔꯦ꯫ ꯑꯃꯗꯤ ꯀꯃꯥꯟꯗꯣ ꯅꯃꯤꯆꯝ ꯍꯥꯠꯄꯒꯤ ꯃꯥꯌꯣꯛꯇ ꯖꯦꯑꯦꯁꯤ ꯁꯦꯝꯈ꯭ꯔꯦ, ꯃꯦꯃꯣꯔꯦꯟꯗꯝ ꯄꯤꯁꯤꯟꯈ꯭ꯔꯦ, ꯗꯤꯃꯥꯟꯗꯁꯤꯡ ꯐꯪꯗ꯭ꯔꯤ ꯐꯥꯎꯕ ꯑꯁꯤꯕ ꯍꯛꯆꯥꯡ ꯂꯧꯗꯅꯕ ꯂꯦꯞꯅꯈ꯭ꯔꯦ꯫ ꯈꯨꯔꯨꯝꯖꯔꯤ ꯅꯣꯔꯊ ꯏꯁ ꯋꯤꯟꯗꯣꯒꯤ ꯅꯨꯡꯊꯤꯜꯒꯤ ꯃꯅꯤꯄꯨꯔꯤ ꯄꯥꯎ ꯃꯤꯠꯌꯦꯡ ꯇꯥꯕꯤꯔꯤꯕꯁꯤꯡꯕꯨ ꯃꯣꯅꯤꯀꯥꯁꯅ ꯁꯝꯅ ꯇꯔꯥꯝ ꯅꯣꯛꯆꯔꯤ꯫ ꯍꯧꯖꯤꯛ ꯄꯥꯎ ꯁꯟꯗꯣꯛꯅ ꯄꯤꯖꯔꯤ꯫ ꯃꯣꯏꯔꯥꯡ ꯁꯦꯟꯗ꯭ꯔ ꯔꯣꯗꯀꯤ ꯅꯍꯥꯁꯤꯡꯅ ꯀꯨꯞꯅ ꯌꯦꯡꯁꯤꯟꯗꯨꯅ ꯃꯣꯗꯦꯜ ꯐ꯭ꯂꯣꯔꯤꯀꯜꯆꯔ ꯁꯦꯟꯇꯔꯗ ꯍꯥꯡꯂꯤꯕ ꯔꯤꯂꯤꯐ ꯀꯦꯝꯞꯇ ꯂꯩꯕ ꯃꯤꯑꯣꯏꯁꯤꯡꯗ ꯃꯅꯤꯄꯨꯔꯒꯤ ꯆꯤꯐ ꯃꯤꯅꯤꯁꯇꯔ ꯑꯣꯏꯔꯝꯕ 𝐃𝐄𝐲ꯒꯤ 109ꯂꯛ ꯁꯨꯕ ꯃꯄꯣꯛ ꯀꯨꯝꯑꯣꯟ ꯅꯨꯃꯤꯠꯀ ꯃꯔꯤ ꯂꯩꯅꯅ 𝐃𝐄𝐲 ꯇ꯭ꯔꯁꯠꯅ ꯇꯦꯡꯕꯥꯡꯒꯤ ꯄꯣꯠꯂꯝꯁꯤꯡ ꯌꯦꯟꯊꯣꯛꯈ꯭ꯔꯦ꯫ ꯌꯦꯟꯊꯣꯛꯈꯤꯕ ꯄꯣꯠꯂꯝꯁꯤꯡꯒꯤ ꯃꯅꯨꯡꯗ ꯅꯤꯡꯊꯝꯊꯥꯒꯤ ꯑꯏꯪꯕ ꯉꯥꯛꯊꯣꯛꯅꯕ ꯕ꯭ꯂꯥꯡꯀꯦꯠ, ꯆꯥꯅ ꯊꯛꯅꯕ ꯄꯣꯠꯂꯝꯁꯤꯡ ꯌꯥꯎꯔꯤ꯫ ꯔꯤꯂꯤꯐ ꯀꯦꯝꯞ ꯑꯗꯨꯗ ꯂꯩꯔꯤꯕ ꯑꯉꯥꯡꯁꯤꯡ, ꯅꯨꯄꯤ ꯅꯨꯄꯥ ꯑꯍꯜ ꯑꯃꯠꯇ ꯆꯤꯊꯗꯅ ꯃꯇꯦꯡ ꯄꯥꯡꯈꯤ꯫ ꯃꯇꯝ ꯁꯥꯡꯅ ꯑꯋꯥꯕ ꯈꯥꯡꯂꯤꯕ ꯏꯟꯃꯦꯠꯁꯤꯡꯗ ꯃꯇꯦꯡ ꯄꯥꯡꯕꯤꯕꯒꯤꯗꯃꯛ 𝐃𝐄𝐲 ꯇ꯭ꯔꯁꯠꯄꯨ ꯔꯤꯂꯤꯐ ꯀꯦꯝꯞꯇ ꯂꯩꯔꯤꯕ ꯃꯤꯑꯣꯏꯁꯤꯡꯅ ꯇꯧꯕꯤꯃꯜ ꯈꯪꯕ ꯎꯠꯈꯤ꯫ ꯖꯤꯔꯤꯕꯥꯝ ꯗꯤꯁꯇ꯭ꯔꯤꯛꯀꯤ ꯂꯩꯉꯥꯡꯄꯣꯛꯄꯤ ꯄꯨꯂꯤꯁ ꯑꯥꯎꯠꯄꯣꯁꯇ ꯂꯩꯕ ꯀꯃꯥꯟꯗꯣ ꯌꯨꯅꯤꯠꯇ ꯗ꯭ꯌꯨꯇꯤ ꯇꯧꯗꯨꯅ ꯂꯩꯕ ꯀꯃꯥꯟꯗꯣ ꯄꯔꯁꯅꯦꯜ ꯌꯥꯏꯔꯤꯄꯣꯛ ꯕꯥꯃꯣꯟ ꯂꯩꯀꯥꯏꯗꯒꯤ ꯂꯣꯏꯇꯥꯝ ꯑꯔꯨꯟꯇꯥꯅ ꯃꯍꯥꯛꯀꯤ ꯕꯦꯔꯦꯛ ꯃꯅꯨꯡꯗ ꯕꯦꯡꯀꯤ ꯃꯃꯥꯡ ꯂꯩꯀꯥꯏꯗꯒꯤ ꯑꯣꯏꯅꯥꯝ ꯒꯥꯟꯙꯤ ꯀꯧꯕ ꯃꯤꯑꯣꯏ ꯑꯃꯕꯨ ꯍꯧꯈꯤꯕ ꯅꯤꯡꯊꯧꯀꯥꯕꯒꯤ ꯅꯨꯃꯤꯗꯥꯡꯗ ꯅꯣꯡꯃꯩꯅ ꯀꯥꯞꯇꯨꯅ ꯍꯥꯠꯈꯤꯕꯒꯤ ꯃꯥꯌꯣꯛꯇ ꯖꯦꯑꯦꯁꯤ ꯁꯦꯝꯈꯤꯕꯒ ꯂꯣꯏꯅꯅ ꯖꯦꯑꯦꯁꯤꯅ ꯇꯥꯜꯂꯤꯕ ꯗꯤꯃꯥꯟꯗꯁꯤꯡ ꯐꯪꯗ꯭ꯔꯤ ꯐꯥꯎꯕ ꯑꯁꯤꯕ ꯍꯛꯆꯥꯡ ꯂꯧꯗꯅꯕ ꯂꯦꯞꯅꯈ꯭ꯔꯦ꯫ ꯉꯔꯥꯡ ꯑꯣꯏꯅꯥꯝ ꯒꯥꯟꯙꯤꯒꯤ ꯂꯩꯀꯥꯏꯗ ꯃꯤꯌꯥꯝꯒꯤ ꯃꯤꯐꯝ ꯄꯥꯡꯊꯣꯛꯇꯨꯅ ꯖꯦꯑꯦꯁꯤ ꯑꯒꯦꯟꯁ ꯗ ꯕ꯭ꯔꯨꯇꯦꯜ ꯀꯤꯂꯤꯡ ꯑꯣꯐ ꯑꯣꯏꯅꯥꯝ ꯒꯥꯟꯙꯤꯁꯤꯡ ꯀꯧꯕ ꯖꯦꯑꯦꯁꯤ ꯑꯃ ꯁꯦꯝꯈꯤꯕꯒ ꯂꯣꯏꯅꯅ ꯗꯤ.ꯁꯤ ꯊꯧꯕꯥꯜꯒꯤ ꯈꯨꯠꯊꯥꯡꯗ ꯆꯤꯐ ꯃꯤꯅꯤꯁꯇꯔ ꯅꯣꯡꯊꯣꯝꯕꯝ ꯕꯤꯔꯦꯟꯗ ꯃꯦꯃꯣꯔꯦꯟꯗꯝ ꯑꯃꯁꯨ ꯄꯤꯁꯤꯟꯈ꯭ꯔꯦ꯫ ꯃꯦꯃꯣꯔꯦꯟꯗꯝ ꯑꯁꯤꯗ ꯌꯥꯎꯔꯤꯕ ꯖꯦꯑꯦꯁꯤꯅ ꯇꯥꯜꯂꯤꯕ ꯗꯤꯃꯥꯟꯗꯁꯤꯡꯗꯤ ꯑꯣꯏꯅꯥꯝ ꯒꯥꯟꯙꯤꯁꯤꯡ ꯍꯥꯠꯄꯗ ꯆꯣꯏꯅꯔꯤꯕ ꯄꯨꯂꯤꯁ ꯄꯔꯁꯅꯦꯜ ꯑꯗꯨ ꯈꯨꯗꯛꯇ ꯊꯕꯛꯇꯒꯤ ꯂꯧꯊꯣꯛꯄ ꯑꯃꯗꯤ ꯃꯇꯤꯛ ꯆꯥꯕ ꯏꯟꯚꯦꯁꯇꯤꯒꯦꯁꯟ ꯑꯃꯁꯨꯡ ꯆꯥꯔꯖꯁꯤꯠ ꯑꯊꯨꯕ ꯃꯇꯝꯗ ꯊꯥꯒꯠꯇꯨꯅ ꯆꯩꯔꯥꯛ ꯄꯤꯕ, ꯂꯩꯈꯤꯗ꯭ꯔꯕꯒꯤ ꯏꯃꯨꯡꯗ ꯃꯁꯥꯒ ꯆꯥꯟꯅꯕ ꯂꯩꯉꯥꯛꯀꯤ ꯊꯕꯛ ꯑꯃ ꯍꯥꯞꯄ ꯑꯃꯗꯤ ꯂꯩꯈꯤꯗ꯭ꯔꯕꯒꯤ ꯏꯃꯨꯡꯗ ꯃꯇꯦꯡ ꯑꯣꯏꯅꯕ ꯂꯩꯉꯥꯛꯅ ꯂꯨꯄꯥ ꯂꯥꯈ 10 ꯄꯤꯒꯗꯕꯅꯤ ꯍꯥꯏꯕꯁꯤꯡ ꯌꯥꯎꯔꯤ꯫ ꯗꯤ.ꯁꯤ ꯊꯧꯕꯥꯜ ꯑꯍꯟꯊꯦꯝ ꯁꯨꯕꯥꯁꯇ ꯃꯦꯃꯣꯔꯦꯟꯗꯝ ꯄꯤꯁꯤꯜꯂꯨꯔꯕ ꯃꯇꯨꯡ ꯖꯦꯑꯦꯁꯤꯒꯤ ꯀꯟꯚꯦꯅꯔ ꯀꯩꯁꯥꯝ ꯍꯦꯃꯟꯇꯅ ꯐꯣꯡꯗꯣꯛꯈꯤꯕꯗ ꯑꯣꯏꯅꯥꯝ ꯒꯥꯟꯙꯤꯅ ꯖꯤꯔꯤꯕꯥꯝ ꯆꯠꯈꯤꯕꯗ ꯂꯩꯉꯥꯡꯄꯣꯛꯄꯤ ꯄꯨꯂꯤꯁ ꯑꯥꯎꯠꯄꯣꯁꯇ ꯂꯩꯕ ꯃꯌꯥꯝꯕꯒꯤ ꯃꯅꯥꯛꯇ ꯆꯪꯂꯨꯕꯗ ꯃꯍꯥꯛꯄꯨ ꯀꯃꯥꯟꯗꯣ ꯄꯔꯁꯅꯦꯜ ꯂꯣꯏꯇꯥꯝ ꯑꯔꯨꯟꯇꯥꯅ ꯍꯥꯠꯇꯣꯛꯄꯤꯈꯤꯕꯅꯤ ꯍꯥꯏꯔꯗꯨꯅ ꯑꯁꯤꯒꯨꯝꯕ ꯊꯧꯗꯣꯛ ꯑꯁꯤ ꯃꯇꯨꯡꯗ ꯑꯃꯨꯛ ꯍꯟꯅ ꯊꯣꯛꯇꯅꯕ ꯂꯩꯉꯥꯛꯅ ꯑꯀꯟꯕ ꯊꯕꯛ ꯂꯧꯈꯠꯄꯤꯌꯨ ꯍꯥꯏꯈꯤ꯫ पुलिसना मियाम ngapi senbigadaba aikoigidamakta lobbigadabasina miyamda onsaduna halibasi asigumase matumda abu hana thokdanaba paliba sarkar asina masigi chap chaba matik chaba action lobbigadabani jesina tanjariba diman mayamse sarkar thabakta onthokbigadabani madu onthoktribawa aikoi asi baksang lobjakhiroi manipur gi security na asigumba tanjasida aikoi prajada onsalaga hatpiribase government mase matik chaba action lobbigadabani asigumba matumda abu hana manipur gi bafam khudingmakta thokdanaba hadaki asina aroiba oinanaba yam kanba action koi paliba honorable chief minister N Biren Singhada aikoi thabakta onthokbigadabani ꯆꯥꯎꯈꯠꯄ ꯂꯤꯂꯣꯡ ꯑꯃ ꯑꯣꯏꯍꯟꯅꯕꯒꯤ ꯄꯥꯟꯗꯝꯗ ꯁꯦꯝꯈꯤꯕ ꯂꯤꯂꯣꯡ ꯗꯦꯚꯂꯞꯃꯦꯟꯠ ꯐꯣꯔꯝ (LDF)ꯅ ꯗꯤꯁꯦꯝꯕꯔ 19ꯗ ꯂꯤꯂꯣꯡꯗ ꯗꯦꯚꯂꯞꯃꯦꯟꯠ ꯄ꯭ꯔꯣꯖꯦꯛꯠ ꯈꯔ ꯁꯪꯒꯥꯕ ꯂꯥꯛꯈꯤꯕ ꯆꯤꯐ ꯃꯤꯅꯤꯁꯇꯔ ꯅꯣꯡꯊꯣꯝꯕꯝ ꯕꯤꯔꯦꯟꯗ LDFꯀꯤ ꯄ꯭ꯔꯁꯤꯗꯦꯟꯠ 𝐾.ꯖꯣꯏꯔꯍꯃꯟꯅ ꯈꯨꯠꯌꯦꯛ ꯄꯤꯕ ꯗꯤꯃꯥꯟꯗ 11 ꯌꯥꯎꯕ ꯃꯦꯃꯣꯔꯦꯟꯗꯝ ꯑꯃ ꯄꯤꯁꯤꯟꯈ꯭ꯔꯦ꯫ ꯃꯦꯃꯣꯔꯦꯟꯗꯝ ꯑꯗꯨꯗ ꯌꯥꯎꯔꯤꯕ ꯗꯤꯃꯥꯟꯗꯁꯤꯡ ꯑꯗꯨ ꯆꯤꯐ ꯃꯤꯅꯤꯁꯇꯔꯅ ꯃꯊꯪ ꯃꯅꯥꯎ ꯅꯥꯏꯅ ꯇꯧꯕ ꯌꯥꯕꯁꯤꯡ ꯇꯧꯒꯅꯤ ꯍꯥꯏꯅ ꯊꯥꯖꯕ ꯄꯤꯔꯝꯈꯤ ꯍꯥꯏꯔꯤ꯫ ꯆꯤꯐ ꯃꯤꯅꯤꯁꯇꯔꯗ ꯄꯤꯁꯤꯟꯈꯤꯕ ꯃꯦꯃꯣꯔꯦꯟꯗꯝ ꯑꯗꯨꯗ ꯌꯥꯎꯔꯤꯕ ꯗꯤꯃꯥꯟꯗꯁꯤꯡ ꯑꯗꯨꯒꯤ ꯃꯅꯨꯡꯗ ꯇꯨꯔꯦꯜ ꯑꯍꯟꯕꯤ ꯗꯥꯝ ꯑꯃꯁꯨꯡ ꯏꯝꯐꯥꯜ ꯕꯦꯔꯦꯖ ꯑꯣꯏꯅꯥꯝ ꯗꯥꯝ ꯁꯦꯝꯖꯤꯟꯕ, ꯏꯝꯐꯥꯜ ꯇꯨꯔꯦꯜ ꯑꯃꯁꯨꯡ ꯇꯨꯔꯦꯜ ꯑꯍꯟꯕꯤ ꯑꯅꯤꯒꯤ ꯏꯇꯤꯟꯐꯝꯗ ꯑꯅꯧꯕ ꯗꯥꯝ ꯑꯃ ꯁꯥꯕ, ꯀꯨꯝꯖꯥꯏ 2018ꯗ ꯉꯥꯉꯧ ꯂꯧꯀꯣꯟꯗ ꯊꯣꯛꯈꯤꯕ ꯏꯁꯤꯡ ꯏꯆꯥꯎꯅ ꯁꯣꯛꯍꯜꯂꯕ ꯃꯤꯑꯣꯏꯁꯤꯡꯒꯤꯗꯃꯛ ꯊꯥꯗꯈꯤꯕ ꯁꯦꯟꯐꯝ ꯅꯧꯍꯧꯅꯅ ꯀꯨꯞꯅ ꯊꯤꯖꯤꯟꯕ ꯑꯃꯗꯤ ꯂꯤꯂꯣꯡ ꯁꯕ ꯗꯤꯚꯤꯖꯟꯗ PM ꯀꯤꯁꯥꯟꯒꯤ ꯃꯈꯥꯗ ꯄꯤꯊꯣꯛꯇ꯭ꯔꯤꯕ ꯁꯦꯟꯐꯝꯁꯤꯡ ꯄꯤꯊꯣꯛꯄ, ꯅꯤꯡꯊꯤꯖꯅ ꯗꯤꯖꯥꯏꯟ ꯇꯧꯔꯕ ꯀꯝꯃ꯭ꯌꯨꯅꯤꯇꯤ ꯍꯣꯜ 2 ꯅꯠꯇ꯭ꯔꯒ 3 ꯁꯥꯕ, ꯃꯤꯌꯥꯝꯒꯤ ꯄꯨꯈ꯭ꯔꯤ 5-6 ꯇꯧꯕ, ꯂꯤꯂꯣꯡ ꯂꯩꯍꯥꯎꯈꯣꯡ ꯃꯀꯣꯛꯇꯒꯤ ꯑꯇꯧꯈꯣꯡ ꯚꯌꯥ ꯑꯣꯏꯅꯥꯝ ꯂꯩꯐ꯭ꯔꯥꯛꯄꯝ ꯐꯥꯎꯕꯒꯤ ꯀꯤꯂꯣꯃꯤꯇꯔ 18 ꯁꯥꯡꯕ ꯂꯝꯕꯤ ꯀꯣꯏꯂꯥꯁ ꯊꯥꯕ, ꯃꯤꯅꯤ ꯁ꯭ꯇꯦꯗꯤꯌꯝ 2 ꯏꯟꯗꯣꯔ ꯑꯃꯁꯨꯡ ꯑꯥꯎꯠꯗꯣꯔ ꯑꯃꯃꯝ ꯁꯥꯕ ꯑꯁꯤꯅꯆꯤꯡꯕ ꯀꯌꯥ ꯌꯥꯎꯔꯤ꯫ ꯃꯈꯥ ꯇꯥꯕ ꯄꯥꯎ ꯄꯤꯖꯗ꯭ꯔꯤꯉꯩꯗ ꯑꯇꯦꯟꯕ ꯕ꯭ꯔꯦꯛ ꯑꯃꯇꯪ ꯂꯧꯃꯤꯟꯅꯁꯤ꯫ To touch the pinnacles of success for your children,
Get enrolled to one of the finest schools in Northeast India, 𝐂𝐄𝐯 School, Excellence in Education. Diabetes ko loy na hinglibasing thamagi manungda control to bangamle. Urea creatinine wangbasu thamagi manungda hantaba ngamle. Khong hamba nungaitabasu numit manganigi manungda fahanba ngamle. Pile saibadi nungsang nabasu chama da chama fahanba ngamle. Cholesterol wangba numit kunida normal oiba ngamle. BP wangbasu thamagi manungda normal oiba ngamle. Fatty liver oibasu thamagi manungda fagat hanba ngamle. Pumnamak natural oiba hidak makalna laying jabani. Hakchang da sokadaba side effect amata laite. Makata na hidak chabagi mathaw su tararoi. Hena kupaparol gidamak ngasimak langsin birau Diabetes Hospital Soibam Laikai Ayangpali Road opposite Karkinos Jennings Hospital Porompat Imphal East near Punjab National Bank. Matam sana luhongba haibase adongi punsida mangjariba manglana du mangphauna na bohna ba amadi imung manungi panda madu phangna na bohna bada achoba mateng oigadoribani aduna matam sana luhongbiu luhongbagi damak wabi ganu mateng pangjage mateng pangjanabagi damak leijare boisa kokye decoration khetri bengun mayai lekai Imphal East apamba mawungi borgi kokye yechari ahongba mamalda dress waibiba amadi leibagi khudongchaba punamak phangbigani lengsin birau boisa kokye decoration khetri bengun mayai lekai Imphal East asida sunatana luhong khongdungbagi makeup photography amadi videography camera ahongba mamalda stage decoration singba punamak ahongba mamalda phangbigani lengsin birau boisa kokye decoration khetri bengun mayai lekai phone number 9362323252 amadi 9863842557 boisa kokye decoration khetri bengun mayai lekai Imphal East Break matungda mayam bu amgana taram nokchari makhataba pausing pijari Hauzik yamna kana wathok oiriba Churachandpur amasung Kangpokpida leiba school kaya ama Manipur lenga ki authority ki ayaba yaudana Central Board of Secondary Education CBSE New Delhi da affiliate toram le hariba school sing adu Kanglon thugaibagi damak CBSE New Delhi na affiliation kakhrei ngarang Manipur lenga ki Joint Secretary Education S Anjali Chongtham na thokiba press release amada affiliation kakhiba school kun manga gi maming lakthokhrei affiliation kakhiba ase school sing asina CBSE da pikhat khiba no objection certificate NOC sing adu sajinaba ngaktani aduna kaknaba haina state lenga na haikibadagi kakpani hari Watok asta Chainaba rule gi wangmada thabak toramba sangi mathakta logi mathauta ba thabak lokhalagani haina su khangalakle karigumba school amatana Kanglon chumna thabak toramdaba thengnarabadi makhoi gi mathakta su affiliation kakpa yauna logi oiba thabak lokhatkani hari Hauzik oshilakpada maroiba pausing amhuna pijari Manipur ge Chief Minister Oiramba 𝐂𝐿𝐸 gi mapok numit kamari lenana 𝐂𝐿𝐸 Trust na relief camp ta tengbangi polam sing yen thokre Amadi commando na mijam hatpagi mayokta JSC semkhre memorandum pisinkhre demand sing fangju phawba asi bakchang lodana ba lepna khre Hoziki oinadi Northeast Windona sandokchari ba Manipuri paw matang asalo sinjari mideng tapri pa mayam pumna mapu amukana khurumjari